सोगलब कुकी अहुम रिम्स लायेंग चथब याहंदबसे ह्यूमन राइट खोंगाउनबनी कोहर हौखिबा तांग तरागा मंगादा कांगपोक्पी डिस्ट्रिक्ट की मनुंग चनबा लाइलनबाई फेदा NACN-IM अमसुंग मसिगी प्रॉक्सी ZUFK ना बॉम्बिंग तौदुना कुकी अहुम असोप नंगहनखिबगी थौदो अदु अकनबा मओंगदा कंडेम तौई थौंग असि खुलाई पाइदबा सिविलियन सिंगी मथक्ता चथब टेररिज्म की ओइबा थौदोकनी अमरमदा थौदो अदुदा सोकिबा मियोय अहुम इम्फाल की रिम्सता ट्रीटमेंट चथब याहंदबा हाइबसी यामना इकाइनिंगाइनी अमसुंग थौंग असि ह्यूमन राइट खोंगाउनबनी हाइना कुकी ऑर्गेनाइजेशन फॉर ह्यूमन राइट ट्रस्ट की माइकैदगी थादोरकपा चेरोल अमना हाइदी चेरोल असिना मखाताना हाइरिबना सोगलबा मियोयसिंग अदु रिम्सता शांति ओइना इमरजेंसी केयरदा लेइनबगी अयाबा पीबगी महुता यामनबा मियामना मखोइसिंग अदु हॉस्पिटल असिदा एडमिट तौदनबा प्रोटेस्ट चथखिबा अदुदा सेक्युरिटी की माइकैदगिसु टियर गैस कापतुना मियाम अदुबु तनखाइनबा होनकी इथनिक आइडेंटिटी दा युमफम ओइरगा तमथिना सोगलबा मियोयसिंग अदु इमरजेंसी मेडिकल ट्रीटमेंट चथबदा थिंगबा पीखिबा असि यामना चौखतबा थौंगनी थौंग असि मेडिकल इथिक्स की फंडामेंटल प्रिंसिपल्सिंग अदु वायलेट तौबनी अमसुंग इंडियन कॉन्स्टिट्यूशन आर्टिकल 21 की मखादा पीरिबा राइट्सिंग अमसुंग इंटरनेशनल ह्यूमैनिटेरियन लो खोंगाउनबनी हॉस्पिटल अमा हाइबसे असोकपा सिंगी ओइबा यामना सेफ ओइबा मफम अमा ओहेनगदबनी कांगलुपकी लाइनदा येंगलगा थबक तौगदबा मफम अमा नते हाइदी अमरोमदा हाइरिबना लैलोन वाइफाई अटैकता चेनरिबा मियोयसिंग फादुना लोगी ओइबा चेराक पीगदबनी अटैक अदु कोनसा खुलग लैरिबा CRPF पोस्ट मयादगी चथरकिबा ओइबना थौदो असिगी मतंगदा अकंगनबा मतमगी मनुंगदा इन्वेस्टिगेशन चथादुना मरा लैबसिंग अदु फागदबनी रिम्स लाइकनरिबा कुकी यूथ अहुम अदु स्टेट गवर्नमेंट मखोइगी सेफ्टी अमसुंग सिक्योरिटी पीगदबनी लोइनना मखोइ अहुम अदु मपुंग फाना मेडिकल ट्रीटमेंट चथगदबनी मखोइगी गार्जियन सिंगदा फैसिलिटी खुदिंगमक पीगदबनी मखोइगी केयरदा अयेत अपन पिरकपा मियोयसिंग अमसुंग ऑर्गेनाइजेशन खुदिंगमकी मथक्ता अकनबा एक्शन लखोटगदबनी इरांग असिना ख्वाइदगी चैथेंग फंगलिबा लैलोन वाइफाई अमसुंग कुकी जो विलेज सिंगदा यामना इफेक्टिव ओइबा अमदी मिचंग मिखाई नाइदबा सिक्योरिटी कवर तौ गदबनी लुप असिगी माइकैदगी हिरमसिंग असिगी मतंगदा नेशनल ह्यूमन राइट्स कमीशन सुप्रीम कोर्ट ऑफ इंडिया कॉन्स्टिट्यूशनल अमदी इंस्टीट्यूशनल अथॉरिटी खुदिंगमक्ता मयेक सेंगना खंगनदुना जस्टिस की दमक चपचाना थेंगनगनी हागिरी रिम्स वार जोन ओंथोकपीगनु स्टेट असिगी ख्वाइदगी चावबा अना लायेंग संग अमा ओइरिबा रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स पु वार जोन ओंथोकतुना हॉस्पिटल असिदा थबक तौरिबा स्टाफ सिंगदा चथोक चसन तौबदा अयेत अपनबा पीरिबा असि तौबिगनु हाइना रिम्स नर्सेस एसोसिएशन लमफेल पार्ट RNAL ना अपील तौरगली ngarang security forcing na kuki asokpa ahum rims hospital da layeng na purakpagi wahauda thokiba thaudo adugi matangda rims nurses association asinduna rims hospital da pangthokiba pawgi mifam amada association asigi member salam roman hai hospital ama haibasi anaba kayana laktuna layeng nariba mafam amani असिगुम मफम असिदा यामदबा सिक्योरिटी फोर्सिंग थाजिनना वार जोन अमगुम ओंथोकपा नतना हॉस्पिटल असिदा थबक तौरिबा स्टाफ सिंगना सक्ताक चे फावबा यानुना चथोक चसिन तौबदा सिक्योरिटी फोर्सिंगना अयरपन पिरकपा हॉस्पिटल कैंपस मनुंगदा मोक बॉम्ब टियर गैस सेल सिंग कापसिन बसी यानिंगदे मखाताना तौबिगनु हाइकी अमरोम दंगरांग सिक्योरिटी सिंगना रिम्स पुखलकीबा कुकी असोकपा अहुम अदु मखाताना हॉस्पिटल असिदा लायेंगली हाइरी ट्रैफिक पुलिस अमा थांगना लेलंबदगी लाइकनख्रे ngase pung 10 makhairom taba matamda samu makhongda traffic personnel amathang na lenbadagi rims hospital laikanakre thaudo asida soklaba mioi adu Imphal West traffic control the personnel oina leiba kwakaital mailik koibidagi salam arun nifuga taru kauhi mahak oi thangba narumda thangna lenbadagi soktuna rims hospital da laikanakre presna phangba pawgi matungina ngasi ayuk salam tarunna samu makhong maya da duty tawringai da naha amana mahakpu thangna oi thangba narumda lelam laba matung sen khibani mana nakpada duty taramba police personnel singna naha adu thodok thokfam dagi iraf laftana faki chenari banaha adu usoi pokpi dagi aduga hojikna wahengmam laikai da hangba sana safam amada thabak suraga leibani mamingna umakanta kunga manga kawi haidi kari maramgi thodok asi thokibano haiba chapchana khangmangamdri operation da khulai yamna fagatpa personnel singda mana piragani lauthokre Manipur Police Army dagi lakiba khulai amasung nongmai maru sing ningtina fagatpa ngamba operation da saruk yaba police personnel singda lupa lakh amagi cash incentive piragani haina Manipur gi anauba DGP Mukesh Singha na lauthokre wafam adu DGP na Imphal East District Police Headquarter yengchinba chatpada lauthokibani numit marini gi manungda DGP na Imphal East District Headquarter da yengchinba chatpa ngasi asina anirak subani makok thongba police personnel singa unaba du da DGP na hai state asida security ki section thorang hena mapangal kangkhat handuna operation chathabada officer amasung personnel sing saruk yagadabani official over record amagi matung ina Manipur irang thokiba matamda lakhiba khulai chada humbudara di khonggat pangamkrei
ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯠꯂꯥꯏꯒꯤ ꯃꯁꯤꯡ ꯑꯗꯨ 3,000ꯅꯤ꯫ ꯋꯥꯠꯍꯧꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯅꯕ ꯃꯈꯥ ꯇꯥꯅ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯗꯤꯖꯤꯄꯤꯅ ꯍꯥꯏ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯊꯤꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯁꯤꯡ ꯏꯟꯗꯨꯅ ꯃꯇꯦꯡ ꯄꯤꯅꯒꯗꯕꯅꯤ꯫ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯑꯃꯗꯤ ꯚꯤꯖꯤꯂꯦꯟꯁ ꯆꯠꯊꯕꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯇꯛꯁꯤꯟꯈꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯗ ꯗꯤꯖꯤꯄꯤꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯁꯥꯐꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃ ꯃꯤꯌꯥꯝꯗ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯁꯤꯑꯦꯝꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯅꯥꯔꯀꯣ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯁꯦꯟꯇꯔꯒꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯉꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯅꯥꯔꯀꯣ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯁꯦꯟꯇꯔ ꯅꯥꯔꯀꯣꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯟ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁꯁꯤꯡ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯂꯩꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯂꯣꯏꯅꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯗ꯭ꯔꯒ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯔꯤꯚꯤꯌꯨ ꯇꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯏꯟꯇꯔ-ꯑꯦꯖꯦꯟꯁꯤ ꯏꯟꯐꯣꯔꯁꯃꯦꯟꯠ ꯃꯦꯀꯥꯅꯤꯖꯝꯒꯤ ꯃꯔꯛꯇ ꯄꯥꯎ ꯄꯤꯊꯣꯛ-ꯄꯤꯁꯤꯟ ꯌꯥꯎꯅ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯡ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯟ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁꯦꯁ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯈꯟꯅꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅꯕꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯗ ꯍꯥꯏ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯑꯃꯁꯨꯡ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯨꯈꯠꯅꯕ ꯂꯩꯉꯥꯛꯀꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩ꯫ ꯅꯥꯔꯀꯣ ꯃꯤꯇꯤꯡ ꯑꯗꯨꯅ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯃꯔꯤ ꯐꯒꯠꯍꯟꯗꯨꯅ ꯗ꯭ꯔꯒꯅ ꯄꯤꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯂꯥꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯅꯍꯥꯔꯣꯜꯁꯤꯡꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯍꯦꯟꯅ ꯃꯇꯦꯡ ꯄꯤꯅꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯇ ꯅꯠꯇꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯋꯦꯌꯔꯅꯦꯁꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯗ꯭ꯔꯒ ꯂꯩꯇꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈꯤ꯫ ꯑꯦꯟꯑꯥꯔꯁꯤ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯡꯐꯝ ꯑꯁꯤꯗ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯁꯪꯀ ꯁꯔ ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯦꯟꯑꯥꯔꯁꯤ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯡꯐꯝ ꯑꯁꯤꯗ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯑꯁꯪꯀ ꯁꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (CNPO) ꯑꯃꯁꯨꯡ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯌꯨꯅꯤꯐꯥꯏꯗ ꯔꯦꯁꯄꯣꯟꯁ ꯍꯥꯏꯕ ꯊꯤꯝꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯟꯆꯥꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯁꯪꯀ ꯁꯔꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯁꯤꯜꯂꯒ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯗ ꯑꯀꯤꯕ ꯄꯤꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯑꯦꯟꯑꯥꯔꯁꯤ ꯑꯞꯗꯦꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯨ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯅ ꯆꯥꯎꯕ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯇꯣꯞꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯁꯦꯝꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯏꯁꯤꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁ꯭ꯄꯤꯁꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ, ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯥꯡꯑꯣꯏꯅꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯣ ꯀꯥꯏꯅ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯣꯏꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤꯅ ꯂꯟꯗꯥꯔꯛꯄꯗꯒꯤ ꯃꯁꯥꯒꯤ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯅꯥꯒꯥꯒꯤ ꯈꯨꯟꯖꯥꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯂꯧꯁꯤꯟꯗꯨꯅ ꯃꯄꯥ-ꯃꯄꯨꯒꯤ ꯂꯝꯅꯤ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯝ ꯂꯧꯁꯤꯟꯈꯤꯕꯗ ꯃꯤꯇꯣꯞ ꯀꯌꯥ ꯂꯦꯞꯇꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯃꯥꯡꯈ꯭ꯔꯕ ꯂꯝꯁꯤꯡ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯨ ꯃꯆꯥ-ꯃꯆꯥꯁꯤꯡꯗ ꯎꯪꯈꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯦꯟꯑꯥꯔꯁꯤ ꯑꯞꯗꯦꯠ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯆꯤꯡ ꯇꯝ ꯑꯅꯤ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯅꯣ ꯑꯦꯟꯑꯥꯔꯁꯤ ꯅꯣ ꯁꯦꯟꯁꯁ ꯍꯥꯏꯕ
ꯐꯤꯔꯦꯞ ꯑꯁꯤꯗ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯜ ꯀꯌꯥꯒꯤ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯂꯣꯀꯦꯜ ꯂꯤꯗꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ NRC ꯑꯞꯗꯦꯠ ꯇꯧꯕꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯤꯒꯗꯧꯔꯤꯕ ꯀꯥꯟꯅꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯔꯤꯇꯥꯌꯔ IPS ꯑꯣꯐꯤꯁꯥꯔ ꯇꯤꯃꯣꯊꯤ ꯖꯤꯃꯤꯛꯅ ꯋꯥ ꯉꯥꯡꯈꯤ, ꯑꯗꯨꯒ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯍꯣꯃꯦꯟ ꯊꯥꯡꯖꯝꯅ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯃꯁꯤꯅ ꯄꯤꯔꯛꯄ ꯁꯥꯐꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ꯃꯤꯑꯣꯏ 3 ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯡꯗꯝꯗ ꯂꯩꯕ ꯃꯤꯑꯣꯏ 3ꯗꯒꯤ ꯁꯥꯄꯣꯟ ꯀꯦꯞ 68ꯇ ꯍꯥꯞꯇꯨꯅ ꯄꯨꯔꯝꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 460 ꯐꯥꯔꯦ꯫ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯤꯡꯍꯥꯠ ꯚꯤꯂꯦꯖꯇꯒꯤ, ꯄꯥꯎꯖꯥꯊꯥꯡ 95, ꯊꯤꯡꯀꯟꯐꯥꯏ ꯚꯤꯂꯦꯖꯇꯒꯤ, ꯖꯤꯟꯄꯨꯖꯧ 38 ꯑꯃꯁꯨꯡ ꯍꯤꯌꯥꯡꯇꯝ ꯚꯤꯂꯦꯖꯇꯒꯤ ꯀꯥꯏꯂꯨꯟꯃꯥꯡ 30ꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯥꯏꯍꯦꯟꯐꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ 4-ꯋꯤꯂꯔ ꯑꯜꯇꯣ ꯀꯥꯔ WV 1968906 ꯀ ꯀꯣꯟꯅꯅ ꯁꯥꯄꯣꯟ ꯀꯦꯞ 68ꯇ ꯍꯥꯞꯇꯨꯅ ꯄꯨꯔꯝꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯥꯂꯦꯟꯒꯤ ꯃꯣꯜꯅꯣꯏꯗꯒꯤ ꯊꯣꯡꯈꯣꯁꯩ ꯍꯥꯎꯀꯤꯞ 43ꯅꯤ꯫ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫